ꯍꯩꯔꯕꯅꯤꯅ ꯄꯥꯏꯔꯣꯗ꯭ꯔꯥ ꯄꯥꯏꯔꯦ pesa tatune da bai bu kayak apa ya yes Ada nanti cari botnya. Ayo ini lagi, mangga ini. Aduh di lagi botnya, di sebuah gaji, itu tunggu mau ini ha. Ini. Oh, kayak. ꯑꯩꯈꯣꯏꯅꯤꯅ ꯎꯃꯪꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯏꯁꯦ ꯅꯤꯡꯖꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯊꯨꯡꯒꯅꯤ ꯑꯗꯨꯒꯅꯦ ꯌꯥꯝꯅꯁꯨ ꯁꯥꯊꯤꯕꯅꯤ ꯃꯐꯝ ꯑꯩꯅꯁꯨ ꯈꯜꯂꯦ ꯁꯤꯒꯤ ꯎꯃꯪꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯇꯨꯖꯨꯡꯕ ꯃꯣꯏꯐꯝ ꯈꯣꯕꯥ ꯐꯣꯟ ꯇꯧꯔꯦ ꯑꯝꯇ ꯄꯥꯏꯒꯦꯀꯣ ꯍꯜꯂꯣ ꯕꯕꯥ ꯍꯜꯂꯣ ꯅꯪꯅ ꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯃꯒ ꯂꯩꯔꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯦ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯅꯪ ꯍꯥꯠꯄ ꯉꯝꯃꯣꯏꯗ꯭ꯔꯣ ꯅꯪ ꯂꯃꯟ ꯈꯨꯝꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯍꯧꯒꯠꯂꯣ ꯗꯥ ꯊꯋꯥꯏ ꯁꯦ ꯍꯧꯒꯠꯂꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯁꯦ ꯍꯧꯒꯠꯂꯣ 타자 cheers 당첨 ꯆꯥꯅꯕꯁꯨ ꯌꯥꯎꯔꯛꯇꯦ ꯑꯩꯈꯣꯏ ꯃꯐꯝꯗꯤ ꯁꯟꯊꯤꯕ ꯃꯥꯜꯂꯦ ꯃꯥꯅꯤ ꯁꯟꯊꯤꯁꯨ ꯃꯥꯔꯤꯔꯁꯤꯔꯣ ꯁꯤꯅ ꯍꯦꯟꯅ ꯐꯔꯅꯤꯗ ꯆꯥꯅꯕꯁꯨ ꯌꯥꯎꯗꯦ
ꯌꯥꯝꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥ ꯃꯁꯛ ꯈꯪꯗꯕ ꯀꯥꯡꯕꯨꯅ ꯇꯥꯟꯅ ꯂꯩꯔꯦ ꯃꯤꯗꯣ ꯃꯊꯟꯗꯅꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯅꯝꯕꯅ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯣ ꯏꯌꯥꯝꯕ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯂꯥꯛꯆꯩꯁꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯨ ꯏꯌꯥꯝꯕ ꯑꯗꯣ ꯏꯌꯥꯝꯕꯁꯨ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯍꯧꯕꯅꯦ ꯏꯌꯥꯝꯕꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯠꯇꯣꯛꯈ꯭ꯔꯁꯦ ꯏꯌꯥꯝꯕ ꯌꯥꯝ ꯐꯥꯎꯔꯤꯕꯁꯨ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯎꯅꯦ ꯉꯁꯥꯏꯒꯤ ꯅꯤꯄꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯐꯔꯣ ꯍꯥꯏꯗꯨꯕꯨ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯖꯥꯠꯂꯅꯦ ꯁꯥ ꯃꯥꯟꯕ ꯅꯤꯄꯥꯗꯨꯕꯣ ꯉꯥꯏꯈꯣ ꯑꯩ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨ ꯅꯨꯄꯥꯗꯨꯕꯨ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯍꯥꯠꯂꯦꯅ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯑꯗꯣ ꯑꯗꯨ ꯃꯥ ꯍꯤꯡꯗꯧꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯕꯣꯁꯇ ꯁꯨꯡꯍꯥꯏ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯗꯤꯅꯦ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯕꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯁꯤ ꯃꯉꯣꯟꯗ ꯇꯥꯛꯇꯕꯤꯗ ꯑꯩꯈꯣꯏ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯁꯤ ꯆꯠꯂꯁꯤꯔꯣ ꯑꯗꯨꯗꯤ ꯊꯤꯔꯨꯔꯁꯤꯔꯣ